ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯔꯛꯄ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯄ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯃꯌꯥꯝꯗ ꯋꯥꯍꯪ ꯑꯃ ꯑꯣꯏꯒꯗꯕ ꯚꯤꯗꯤꯑꯣ ꯀꯣꯟꯇꯦꯟ ꯃꯆꯥ ꯈꯛꯇꯪ ꯍꯥꯟꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯌꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯦꯅꯤꯇꯥꯏꯖꯔ ꯊꯛꯂꯨꯕ 7 ꯁꯤꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯃꯥꯡꯗ ꯁꯦꯅꯤꯇꯥꯏꯖꯔ ꯊꯛꯂꯨꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯌꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯦꯅꯤꯇꯥꯏꯖꯔ ꯊꯛꯂꯨꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕꯅꯤ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 6ꯇꯤ ꯉꯁꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ 7 ꯑꯁꯤ ꯌꯨꯗ ꯑꯦꯗꯤꯛ ꯑꯣꯏꯕ ꯌꯨ ꯐꯪꯗꯕꯗꯒꯤ ꯃꯈꯣꯏꯅ ꯌꯨꯒꯤ ꯃꯍꯨꯠꯇ ꯁꯦꯅꯤꯇꯥꯏꯖꯔꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯛꯆꯤꯜꯂꯨꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯅꯪꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯌꯦꯜꯍꯧꯃꯤꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯍꯟꯅꯅꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯆꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯍꯟꯕꯤꯅꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯗꯦꯁꯥꯝ ꯑꯆꯨꯝ ꯑꯟꯁꯝ ꯑꯦꯝꯁ ꯑꯃꯗꯤ KSOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯉꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ 5 ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯗꯤꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯖꯨꯟ 7ꯗ ꯂꯩꯉꯥꯛꯀ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯌꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯦ ꯍꯥꯏꯈꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯈꯤꯕꯗ ꯗꯤꯄꯨꯇꯦꯁꯟ ꯑꯣꯏꯅ ꯆꯍꯤ 13 ꯅꯠꯇ꯭ꯔꯒ 15 ꯑꯁꯤ ꯃꯄꯥꯟ ꯂꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯨꯔꯒ ꯍꯧꯖꯤꯛ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯍꯟꯕ ꯂꯥꯂꯣꯡ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯩꯉꯥꯛꯅꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯑꯃꯁꯨꯡ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯤꯡꯕ ꯀꯣꯟꯇꯦꯟ ꯑꯃ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ COVID-19ꯅ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯤꯡꯃꯩꯔꯣꯡ ꯂꯩ ꯏꯪꯈꯣꯜꯒꯤ ꯁꯤꯃꯤꯇ꯭ꯔꯤꯗ ꯐꯨꯝꯖꯤꯜꯂꯝꯕꯗꯒꯤ ꯃꯤꯄꯥꯏꯅꯈ꯭ꯔꯦ COVID-19 ꯂꯥꯏꯆꯠꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯂꯩ ꯏꯪꯈꯣꯜꯒꯤ ꯁꯤꯃꯤꯇ꯭ꯔꯤꯗ ꯐꯨꯝꯖꯤꯜꯂꯝꯕꯗꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩ ꯏꯪꯈꯣꯜ ꯈꯨꯠꯁꯦꯝ ꯂꯩꯃꯔꯣꯜ ꯑꯄꯨꯟꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯂꯪꯒꯣꯜꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯆꯤꯡꯃꯩꯔꯣꯡ ꯂꯩ ꯏꯪꯈꯣꯜꯗ ꯂꯩꯕ ꯁꯤꯃꯤꯇ꯭ꯔꯤꯗ ꯐꯨꯝꯖꯤꯜꯂꯝꯕꯅꯤ COVID-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯇꯅ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯐꯨꯝꯖꯤꯜꯂꯝꯕ ꯍꯥꯏꯕ ꯑꯁꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯃ ꯂꯩꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯄ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯥꯏꯆꯠ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯀꯣꯏꯕ ꯃꯐꯝꯗ ꯁꯟꯗꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯀꯣꯟꯇꯦꯟ ꯃꯆꯥ ꯈꯛꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯊꯣꯛꯂꯛꯂꯣ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯇꯨꯂꯤꯍꯜꯗ ꯂꯩꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇ ꯄꯥꯡꯊꯣꯛꯄ ꯑꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯊꯥ ꯑꯁꯤꯒꯤ 28ꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯇꯥꯜ ꯈꯨꯜꯗ ꯃꯤꯂꯤꯇꯦꯟ ꯑꯦꯇꯦꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯂꯥꯟꯃꯤ 3ꯗ ꯑꯔꯣꯏꯕ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯇꯨꯡꯗ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯨꯝꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯏꯃꯨ ꯅꯩꯃꯨ ꯇꯥꯅꯕꯒꯤ ꯃꯐꯝ ꯂꯩꯇꯦ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯆꯦꯠꯅ ꯍꯥꯏꯈꯤ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ ꯑꯗꯨꯒ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯊꯤꯗꯨꯅ ꯐꯥꯒꯅꯤ ꯍꯥꯏꯈꯤ ꯕꯤꯔꯦꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯜꯍꯧꯕꯁꯤꯡꯗ ꯏꯃꯨ ꯅꯩꯃꯨ ꯇꯥꯅꯕꯒꯤ ꯊꯕꯛ ꯊꯥꯗꯣꯛꯅꯕ ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯊꯣꯛꯂꯛꯅꯕꯁꯨ ꯑꯄꯤꯜ ꯇꯧꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯊ꯭ꯋꯥꯏ ꯀꯠꯈ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯄꯔꯁꯣꯅꯦꯜꯗ ꯌꯥꯎꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯔꯁꯣꯅꯦꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯇꯦꯡꯕꯥꯡ ꯄꯤꯒꯅꯤ ꯑꯗꯨꯒ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯇ ꯈꯟꯅꯅꯕ ꯄꯨꯈꯠꯂꯒꯅꯤ ꯍꯥꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ COVID-19 ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯑꯁꯣꯛ ꯑꯄꯟꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯈꯤꯕꯁꯤꯡ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯁꯥ ꯅꯥꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯂꯩꯉꯥꯛꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯈꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝꯗꯨꯗ ꯈꯨꯔꯥꯏ ꯑꯦꯁꯤꯒꯤ MLA ꯁꯨꯁꯤꯜꯗ꯭ꯔꯣ DGP MN ꯈꯧꯇꯩ ꯌꯥꯎꯅ ꯑꯇꯩ ꯁꯤꯚꯤꯜ ꯃꯤꯂꯤꯇꯔꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯇꯨꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯟꯃꯤ 3ꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯔꯇꯟ ꯁꯂꯥꯝꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯎꯅꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯀꯠꯈꯤꯕ ꯑꯁꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯄꯨ ꯂꯩꯀꯣꯜꯗ ꯏꯪꯅ ꯇꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯊꯦꯡꯛ ꯌꯨ